Akashvani Imphal Ksh.Chitrabhanu na pau pazari ahanbada maruoiba pau Leibak ate mapam singalone na Manipur sungasi ojaki numit pangtokre Ozamari Desta Teachers Award pidun ikai kumna utki Shiksha Mantri Thongnawjam Basantu Kumar Hairi Manipur ge mahai masing film hena fagatnaba sarkar na akhanaba khongtang sing paikhatlagani Raja Teruki Vidhan Sabha Kendra Tarir ki Mariki Mikhal gi vote ngasi santi oina thadanakre vote masing tha asiki Nepal da thigani amashung Indonesia da pangthokodorba Asian India Summit amasung East Asia Summit da saruyana naba Pradhan Mantri Narendra Modi hayeng Bharat thadoklagani Manipur ngasi ozagi nimit palan tharam rajagi education vivag na sindune Imphal gi Palace compound leba Manipur State Film Development Society gi auditorium da pangthoki tharum atu de Shiksha Mantri Thongnawjam Basantu Kumar na Ozamari the State Teachers Award piduna ikai khomna utki award is the sale una lupali sigyankai certificate amadi memento yauri award fangrava oza sing adudi Chorchan Higher Secondary School gi Rajkumari Romila Devi amasung Salam Mega Chandra Singh Gari Upper Primary School gi Kojam Machasana amasung Jafo Upper Primary School gi Songsri Nicodim Monsangni Raja Sita Leriba Kangalaba College Teretu State Level College Award Shiksha Mantri ne Yantoki College Sing Adudi Don Bosco College Maram Raven College Rochanpur South East Manipur College Komla Thabi Vaikomani Girls College Thobal S School of Women's College Nambol Thobal College Thobal amasung Rochanpur College Yauri Council of Higher Secondary Education Manipur na lowa handek chehi gi class 2 ki parikha da position khwaidi gi yamna putopa ngamba lenga ki school TZ Higher Secondary School amadi CC Higher Secondary School dasu appreciation certificate pidun ikai khomna utki Tharmatu da wangang ba de Shiksha Mantri Thongnawjam Basantu Kumar hai oza haibasi mahiro shingbu pupiriba mama papa adugi hek mathangda leiba mama pa gumba Longnari, Mahiri Shingbu Loksing Lenin Batakpi Tambi Bahibasi Oza Singi Chorba Todani, Mantri Nahai, Manipur Gamay Missing Fivum Hena Fagan and Abasarkana, Kongtang Kapak and Abatorang Lady. I think the most important issue today is of coexistence and mutual respect between communities. Any sort of misunderstandings here, not only today, but we have to resolve it so that in the future, in the long run, there are no such issues again that will hamper the development of our state in any way. We can definitely bring some positive change through education, skill development, and cultural exposure. Amaramda New Delhi gi Vigyan Fundanga Sinimidaram Pangtokpa Ojagi Nimiki Thoramda Leba Sigi Kangalaba Oza Humbudra Manga da Rashtrapati Draupadi Murmuna Kumsi Sehigi National Teachers Award Piduna Ikai Khomna Utki Award as the Certificate of Merit Sale Wina Lupa Lisingaka Amasung Lupa Gitakaman Yari National Award Fanglaba Oza Humbudra gi Manungda Manipurdagi Bisnupur Jilagi Kabulam Zawda Leba Chingmai Upper Primary School gi Oza Ningthokjam Binoy Singh Yauri Akashvani Imphal gi I Pau Kangbuga Wari Shana Badasri Ningthokjam Binoy Hai Sentok lambi watpa imungi angang simbo mai masing ningthina tambina bagi pandamda chingmai upper primary school bu class 8 fawba upgrade tawre makata na class 10 fawba lehna na bohonari magna mahiru singi yafen na bohonari ba asida sarkar na khangbiduna award pirakpa asida nungai ba phongdokladuna Sri Binoy na hai School asi aina ahanba lakpa matamda chhatra amadi koi oja singsu matik chana lairamde akhoi gi family condition sonjaba angang sing asi private school gi fee thiba ngamdabadigi laik tamba toknarami asigumlaba drop up oiraba akhoi gi family condition sonjaba angang sing asi aigi school asida private school amagomna facility ponamak piraga makhoi free da laik tamhange haiba wakhalondu mangda thamjaraga ehagna asangba paisa potoktana semjen sajanjaraba matungda phajana takpi tambiba haurukpadagi parents singna mathang mathang thajabiduna hojikti school da ekashatra 232 tamle asumna school asi tapna primary da lerembadagi upper primary da upgrade tawkhre asumna ehangna tawjaragleba thabak singa sida sakhang biduna India government na ehapu 2023 sahi asigi national award pibirakwa ehak ngamkhai leitana haraujai nungaijai Haujita Phungba Pauda Imphal East Imphal West Bisnupur Thawal Zila Singda Heng Curfew Komthok Ro Hairi
Thawbal Zilla gi Ngamukongda Assam Rifles amasung Manipur Police ki Special Operation Group koloni na tibu humba ki tabak chathakre maduda hand grenade ahum amasung insas rifle ama fagat pangam ki hairi Assam Rifles ki piaro na thok pachirol aman hai raisa sida thogliba irang asida Assam Rifles natraga army na sinaba 2-inch mortar sing gi khuzuklai sing myoy khare na sinne haibagi tonga ama sandarakpa silabak thibani Assam Rifles natraga Indian Army da 2-inch mortar amadi masigi bomb sing thambagi ayabal leite Marmaduna Manipur miyam na asigumba tonga asi thazabidanaba apil tawrekli Amarom da Chandel Zilla da leba Bongmal Kulgi Miyui Singa Assam Rifles ka security meet ama pangthokre hairi maduda lamdam adom da leba na sing amasung kulgi kulakpa sing saru yaki Churachandpur Zilla gi Bumuwal Kul da Assam Rifles na District Health Society District Legal Authority amasung lanai lup kharaga khusamnaduna medical camp ama pangthokre camp aduda miyo chahum marpu mari rom layengki National Highway Contractor Imphal Jiribam Lambidang hasi tangai fadana changba palam sing puba mal gari cham hongfu Imphalom da thokre ekhogi Jiribam paumi ngathim bisojin hai gari sing asi CRPF Assam Rifles amasung Manipur Rifles ki personal singi akan basasal thorangal lonena Imphalom da thorkibani gari sing adugunung da LPG puba gari tara Nepal petrol puba gari kulhumdo amasung FCI gi polam puba gari kuntra Nepal yauri Malingi oina inga sagi khalda ahongba kaya lagliba asiga mari lenena Akashvani Imphal gi ipaw kamuna puthokpa akhanna ba thorom honglagliba inga sagi khalda Manipur marishiba tangakta tural amadi inga sa honglakpada lengang amasung miyang gi tawdang kogba thorom ama hayeng ayup pung 3 ta sandokani thorom asi kangla amasung sangai channel anmukta taba phangani YouTube channel AR Imphal dasu live streaming tawduna sandokani Akashvani Imphal gi paw tabiri Nimitarin Chathakadaba Food Processing Technique amasung Applic Art ki workshop ama Imphal gi Village Compound Labor Government Dance College Labor Relief Camp tangasi degi hokre hokdopagi thorum aduda MLA Thangsam Arun Kumar amasung Thawbal Imphal Zilla gi Deputy Commissioner Kumantem Daina Saru yaki thorum aduda wangang bada MLA Arun Kumar na hai sarkar na athuba matamda raja asida sandi tuna mahausa degi matogum inga chingna lenena bo honagani Sarkar na relief camp sing da changja from logduna leriba miyoy sing athubada magi khul sing da hanjan hana bathorang kaya su pakhatli mahang na hai yum da isa gi ojaba haijaba pachaba toraga saraga masi yonba market da kai toraga adu masi once haigiragadi masi so chosin bama mane insan sa thabo pijaba da adu business ai di hek hobuga hek chawl hobudi yam nam tanate adu step by step experience ka loina na so samna gradually chawkal pani matam chang mani aina tawjiri sin pham da koi success hoi ga hai taragadi kathokpa duga patient leiba amasung khangba kanba koi tabak se tawba kanda nang patient leina tawba tangai phade ngasi training period se tam se loina hai ne brate basic idea zu le hol kanda madu practice to kanda haibi chang du sum hegala ka doni adu to ga ka de koi patient leiba ba thawai yawa puna mo se change ba du ga di ai koi tawning ma tabak se success hoi kani Ngasi degi hokiba workshop adugi matang da paladuna Heritage Foundation of Mankind gi Secretary Dr. Ksh.Chitrabhanu hai lamdam asida ipa ipu singna thambiramba lamjaninga oraba art kaya tungi mirol gi damakta ngak senduna thamba tangai fade Applic Art asi mamangai digi palamba Maharani amasung lebaki phamnaiba singna sinarambani mang hai relief camp te leriba miyu singna art form asi tamduna masagi sentok lehenbatan natana art form asi yokatpadu su chawna mating oigani workshop asi Heritage Foundation of Mankind sangai pro amasung Imphal East District Administration ga punna sinbani ngasi gi thorumda Padmasri Award amasung State Award fanglaba miyoy kaya su ikai khumna bu utki Manipur Human Rights Commission gi members sing na irang na so laba Kashing Zilla gi sugnu amasung serok da chatuna ngasi yeng sin kre members sing aduna mafam sing atu da hangliba tongan ba relief camp sing da changja from logduna leriba miyoy sing ga unaduna wari sanaki khongchat atu da commission asi gi chairperson Justice Ivy Saha yauna ati mihu sing yauki Thawbal Zilla gi Salukfam the United Clubs Organization Salukfam na Indigenous People of Manipur ga kusam naraga hausi raja asi da thogliba irang asi gi maramda noma gi oiba miyang gi mifam amang asi pangthokre Science Teacher for a Manipur lingkhat ki bagi kuntrani pan suba kumon thorong asi Lashram Mani Memorial English Academy kongba dobi lampak ta pangthokre thorum atu da forum asi gi president yaun ati member kaya su saru yaki Nipan subasana kaibo tombi horok chom ningsing thorong asi Palace Compound lebe iboyama sumang lila sanglin da pangthokre chahi khudingi piduna lakpa sana kaibo tombi ningsing mana chaliba chahi asigi oina sumang lilagi lilaroi oinam profolo sing da pidun ikai khumna utkre
Manipur hozi oribe pibam asina maram oraga handak chehigi oina skon da pangtopa Krishna Janam ki tharam skon mani mandida lagi oiba tharam tamo oina piksan na pangtok lagani Akashvani Imphal ki pau tabiri Raja Teruki Vidhan Sabha Kendra Terit ki Mariki Mikhal ki vote ngasi santi oina thada nakre Tripura ki Dhanpur amasung Boksanagar Vidhan Sabha Kendra ki Mariki Mikhal ki vote santi oina ngasi numidang waram pung taru pauba thada nakhi Dhanpur Vidhan Sabha Kendra da Bharatiya Janata Party BJP ki Mireb Bindu Devnath CPI ki Mireb Kausik Chandanga akan balamba thengnari amromda Boksanagar Vidhan Sabha Kendra da BJP ki Tofasan Hossain amasung CPI ki Mizal Hussain Mikhalastel lamba thengnari Amarom da atopa rajya manga Uttar Pradesh ki Ghosi, Uttarakhand ki Bageshwar, Kerala ki Putupalli, Nongchu Bengal ki Dhupguri amasung Jharkhand ki Dumri Vidhan Sabha Kendra sunga si vote thadanaki vote masing tha asigi Nepal da thigani Indonesia ke Jakarta da hayangdagi hogodori ba kun suba Asian India Summit amasung 35 suba East Asia Summit saruyana na ba Pradhan Mantri Narendra Modi numinini ki khongchetta hayang varat thadoklagani New Delhi da Mapantro Mantraloy ki Secretary is Saurav Kumar na paumi singda hai mamang chihida Bharat amasung Asian leba singa apaba mari thambadagi handak pangthokodoriba kun suba Asian India Summit ase yamna maruiba ama oiri mangna hai mefam masida Pradhan Mantri Narendra Modi na Bharat ka Asian leba singa leneriba mari hena yingsingani amasung makha tana apaba mari thamna ba honagani Sri Kumar hai ek is policy amasung Bharat ki manglan sin asi mai pahna bagi damak Bharat amasung Asian leba singa leneriba mari asina maruiba yumbi oiri mang hai chehi asig Asian Summit ki theme di Asian Matters Epicentrum of Growth haibasini mefamasida Pradhan Mantri Narendra Modi yauna luching bakayana malengi amadi lamdang oiba hiram kya da makoi gi mot sing phongduktuna East Asia mefamasi hena mapangan kankhana na ba honagani Paugi marak thanna atenba break ama Chahi Kudingi Leptana, my Paglaba candidate Kaya Putokraba, Kingdom Aviation, All Lambulen opposite GP Women's College Amade, MPP Complex Polo Ground Maningna, Cabin Crew Air Hostess Amade, Ground Staff Winning Basingi, Chahi Amagi Aviation Course, Lakliba September Taramathuidagi, Mari Suba Base K Class Haujaragani, Admission fee 50% discount Pijari, or Fund Amade, Relief Camp the Labasingi Day, free Oigani. Varak ta hozi fawada khungungi yum ko ti taram de thakna ba afa be sing fangan bangamle social media da thakal pa warol amada jal sakti mantri Gajendra Singh Shekhawan hai hargar jal scheme makhada hoki be chahi mari asida sing thaninga oiba moongda miyangi haksal amadi yaifa tharangi lamda khumang choksalak pangamle English ngani kumari fawi manung daleba ki khungangi yum thong ko dimakta thakna ba afa be sing fangana ba pandamda Jal Jeevan Mission asi English ngani tarama panda Pradhan Mantri Narendra Modi na hokdoki bani mission asi hokdokpa matamda khungangi yum thong ko ti ahum numda afa ba thakna ba ising phanglami sarkar na hai leba asi ki khungangi yum thong chada humbutereti afa ba ising phanghan bangamle G20 leba singi finance Deputy Singi Mifam Housing New Delhi da Chathari Mifam Asi G20 Leaders Summit ki mangwane na pangthokpani Mifam Asi Saruyar Bemuse na G20 Finance Track Working Group lisingani kulundoina puthorka da behiram singi matang da khanari sustainable amasung resilient global economy le hanep ki damakta climate action yawba sustainable development goals singda mai pahanab ki damasel ki tengpang sing pi pe ki matang da su Mifam Asi na khanari USA Britain European Union ki UAE Council amasung Spain ki Finance Deputy Singna Mifam Asi da Saruyari Assam da sabaki chang hengalakpa amasung nungsite isin yawbagi chang wangkhalakpa na maram oidna miyangi mahusagi punsi da khudong chadaba kaya mayok na hale segi oina Guwahati Silchar amasung rajya sigi maru eba sahar kaya mahusadi ki kahena sabaki chang hengalakle September thada sabaki chang asi Celsius degree 38.8 yaure hauji aroi bada maru eba pau amuk hana Lebagi atay mapum singalona na Manipur singasi ojagi nimit pangtokre ojamari the State Teachers Award pidun ikai kumna bu utki Siksa Mantri Thonobzam Basantu Kumar hairi Manipur ge mahima singi film hena fagat hena ba sarkar na akhana ba khongtang sing paket lagani Raja Teruki Vidhan Sabha Kendra Tereki Mariki Mikhal ge vote ngasi santi oina thada nakre vote masing tha sigi Nepal da thigani amasung Indonesia da pangtoko darba Asian India Summit amasung East Asia Summit da saruyana na ba Pradhan Mantri Narendra Modi hayang varat thadok lagani Paul Zere